Nagagi lamda sugi kem thamba yarwe haiba warep chesil hankre bunker barricade nu chingba saba yarwe FNCC Imphal gi tarungda Foothills Naga Coordination Committee FNCC gi mifam mama pangthokibaga loina naga singna namna taba mafamda su kem sing leihandana warep lawkhre hiramasi gi matangda Foothill Naga Coordination Committee gi Secretary B Rovin gi charol amana hai Manipurda hojik oiriba fibam asigi matangda kupna khanaraba matungda naga miyam gi yaifanabagi damang maruiba warep ahum lawre Hariba warep sing adudi naga singna namna khundaba mafamda makhala matagi bunker barricade khudaki oiba shelter home amadi gena chingba saba yahandaba naga singi right amadi sakhamda singna gadaba mawongda infrastructure semgatlibani haibagi mingda makhala matagi project paikhatpa yahandaba amasung naga singna namna khundaba mafam singda infrastructure semgatpagi mingda naga singi right amadi saktamda singna bathawrang amata lokhatpa yaroi Karigumba tangai fadana semgat sagatpagi thawrang lokhatke haiba taragadi mangjongna na mari leinaba naga frup kiluchingba singdagi ayaba lawgadabani Nagagi lamda sugi camp amata lehendabaga loinana Kuki Militant Group sing lehenaba mafam amata semgatpa yarwe haibana chingba warep sing yauri Foothill Naga Coordination Committee FNCC na sinduna pangthokiba yamna maroiba mifam maduda tongan ba naga luchingba sing intellectual sing amadi tongan ba naga lup singi luchingba kayana sarugyaki Kumja 2023 gi May thadagi hauna Manipurda tangdu leitadaba phibam ama thoragliba sigi matangda mifam aduna kupna khanakibaga loinana Furufani ki unkhanabana naga miyam da pirakliba chaithengi matangda sukhanaki Mizoram da Myanmar leftana changsilagli Myanmar da pro democratic force ani gi marakta kanba mawngda khuthongnarakpadagi Myanmar macha kaya Mizoram gi Champhai district da leftana changsinnarakli Chinland Defense Force CDF amasung Chin National Defense Force CNDF ki marakta khuthongnarakpana maram oiraga Myanmar macha kaya Champhai district ki Jokhothar village ta chansinnarakibani Myanmar gi Khomawi hariba mafam masiga India gi Jokhothar gi marakta cheliba tural ama lalaga Myanmar macha sing thawai hingnanaba chansilakibani Sarkar gi lamda yum sajinba amadi pot paisinba sing lawthokpagi thabak July 13 dagi hauragani DC Imphal West District ki Deputy Commissioner ki office na thokpa order magi matungina Imphal West District ki manung chana laiba mafam singda Sarkar gi lamda ain kaina yum sajinba pot paisinba footpath singda pot chai thamba singi mathakta tha sigi 13 gi pung 3 dagi hauduna eviction drive chatharagadi haina phongdoragli DC office na thokpa order number DC IW 86 eviction 2025 ki matung ina district administration asina district asigi mafam kayada sarkar gi lamda ain kaina lam loksinduna yum kai sadurakpa dukan sajilakpa set sajilakpa amadi parliament oigera temporary oigera structure sing sajilakpa pamna maging sinba loire masigi mathakta national highway sing state highway sing inter district road sing inter village road sing amadi footpath sing na nunglengoi amadi construction material sing fata haudi sing patient bana maram oiraga miyam chathok chasin tawba matamda yamna khudong chadaba pokhan badana chana khudong thiningai uba thawdo kaya so thengnaduna lakli DC Imphal West na chathagadoriba eviction drive asi Manipur public premises eviction of unauthorized occupant act 1978 ki under section 3 na piba sakti gi makhadani hari maram asina ain kaina lam khopchin yum kai sajillaba singna hariba matamasi fawbagi manungda masa na sidokpa amadi lokthongna batawgadabani aduga masa na aina sajilamba yum sing sidokpa amadi project sing masa na puthokchagadabani makhada na district administration asina public singna sijinariba lambi amadi footpath singda apanba pidana basu appeal tawbaga loinana chathagadoriba eviction drive asiga mari lengna district administration na loudspeaker sijinaduna public announcement chatpagi thabak sing haukhre CM Bera mamangi leingak na soirambani haribadu karamba leingak no India si koki laina na naraba miyoi anina panbani haibada haiman bathokloi Hareswar Goswami Manipur gi ex chief minister N Bera mamangi leingak na soirambani haibasi mahaki mamangda fau hairamgani mamangi leingak haribadu karamba leingak no haina Manipur Pradesh Congress Committee MPCC gi spokesperson oiriba Hareswar Goswami na phongdokhre Wafam masing asi Imphal gi BT Road laiba Congress Bhavan da pangthop pawgi mifam amada mahana phongdokhibani Hareswar Goswami na makhata na pawmi sing da hai BJP na thamani leingak pairakpani tham amada Congress na toramba administration adu sengdokpa ngamdraba leingak ti Manipur da matik chaba administration torakpada afaba oiroi atenba matamda popular government laklagani haina XCMN Biren na haikhiba asi laibak thibani Ngangning bada ngangba luchingba sina ngangba si thajaningai oide hana gi leingak adu hanjilakpagi mahota fresh mandate tawbana fai Manipur da normalcy leirakle hairaga CM gi famdagi karamnar Biren resign tawkhibano Manipur gi insurgency namthanaba Kaladan project maipaknaba Indiana illegal immigrant sijinaraga tawba thawong mali haiki Mang hai amarom da India si koki laina na naraba miyoi anina panbani haibada haiman buthok doi
India ki Prime Minister Narendra Modi minungsi amata masada yaudaba sociopathic amani aduga Home Minister Amit Shah na oidaba ngangbada halengdraba miyoni mythomania gi laina na narabara haibagi chingnadaba ngamde aduga ex-CM Biren na ngangningba wa pangangda ngangba misak amani mahaki wa khudingmak Sanjay naha kaina chabagi wari gumthokle Amit Shah na phongdokhibada sugi ground rule balance tawbada chairak pigani numitara mangani gi manungda pace normal se hanjilakani Commission of Inquiry of Manipur Balance 2023 linkat khiba chahi ani helaga report puthorakpada natuna adjustment tawduna Amit Shah na oina hairaga leibasina commission leibagi mathau kari tari Manipur da thokli balana se illegal immigrants singna thoan bani ethnic Krasni haiba masamang na Manipur da laktuna phongdolam khiba leirubasu ngasi fawba thaba oina pangthokpa ngamdriba sina takpadi state BJP gi leader sing da sulu chingbani gi laina asimak susilakpra karino ama tawre chatpe yai hairaga buffer zone thamjilaga chathok chasin yadaba emergency gi matambu khwaidigi faba matamni haina columnist kharan su phongdokpa leikhi 1977 ta taruk suba lok sabha election da INCC out tawki Janata Party na panbada chahi fadana dissolve tawki Parliament ke seat chamanga ga kunga mapan gi manungda chamanga ga yankhai humdoi phangduna tare suba lok sabha election da INCC na absolute majority phangki PM Modi na iba the emergency diary habalai asida Modi na matam gi yenglaga mirot oina leibigi khongchat yawki democratic oiba khongjang sangsilaga Modi na karigi saklot khibano Gandhi and Nehru di adumna tawkhide hariba lairik asi chama aranbini haiki mahangna roibada phongdokhibadi nongmai kapa amadi mikam mirau kholgi makhol taba lepkhraga Manipur normalcy hanjilakpa natte chathok jasin yaba relief camp da changja pham lauduna leiriba IDP sing mayumda hanjilhanba loinana mapung fana lalon eti ki thabak chathaba yarba matam aduda Manipur asi mausagi phibamda hanjilakpadu oigadoribani adubu masidi BJP lengana thaba oina pangthokpa ngamdana hujik leiri jungle da samu lamsa tanbada khongadaba gas horn kai sampa traffic point da khongbada Yamna Chaona awaba mayoknare Manipur ki konung oriba Imphal Sahar gi maru oiba mafam ama oibata natuna mi kungna taba mafam ama oriba kai sampa junction makta da leiriba traffic point asida gas horn panba gari kayana jungle da samu lamsa tanbada khongadaba ahoba gas horn sing toina khongbagi thabak chathabada gi lambi chaliba miyam amadi nage to leiriba miyoi sing da Yamna Chaona awaba ma mayoknare aranba thawong asi ifong phongna chatharakpada kai sampa traffic point makta da leiriba traffic police na kariguma makhal gi thaba amata laukhatana kumai yengbagum yengduna leibada miyamna duki matik pen da haibadu oire kai sampa traffic point asida gas horn khongbagi thabak chathariba si lambi gi mamang thangba amadi maning thangba sarukta makharomda haithakiba amadi awanglomda thogalakpa gas horn panba gari kayana aduki matik mi chinba mafam oriba traffic point asi hek yorakpada ahoba ayakpa makhol gi gas horn asi leptana khongbagi thabak chathari masida lambi da chalamba miyoi amadi nage ta dukan phambagi thabak toriba miyoi singda achoba awaba ma oire hakchangi phibam phataba miyoi kayadi kok paidna na kung animak mensilaga khangduna leiba yawnare miyoi kharana gas horn khongbagi thabak chathariba gari driver amadi handyman da karigidamakta ahoba gas horn khonglibano haiduna pendaba wafam kayasu hakthekna phongdokpa yawnare maduna aina yadaba ahoba makhol gi gas horn khongbagi thabak chathariba si mari lainaba authority gi maikai dagi athuba matamda miyeng changduna ain gi lokhapam thokpa thabak lokhat piu haibasu pauche sida praja section kaya dagi phongdorakli hiramasi gi matangda praja section kaya dagi makhada na phongdoknarakli badi kai sampa traffic point asida no gas horn drone haina thetuna thambagi thabak chathabiu loinana athingba si thugaiduna gas horn khongduna miyoi bagi hakchang thoganaba thabak chatharakliba mari lainaba gari gi miyoi singda ain gi matung inna thabak lokhat piu hari